National Highway 137 MAI lambi sembagi thabak thorom Chief Minister Yumnam Khemchana hakthengna yengsinkhre Lilong the bomb langsinduna Pokhaihanba mari lenana Manipur police na chathaba investigation da thodo atuda senabani haiba lona thinkraba lalholo KCP apunbagi active kadar ahum amasu tongan mafamdagi phagat pangamle hari Manipur yam lebasigi state tara special NIA court lengkhanaba Supreme Court na khanghan kibaga lunana tha ahumgi manungda pakom pirakna basu chief secretary singda khanghan krai hari Kuki singna ipong na Central Force singi mamangda kanaguma khara yawbara haiduna lambida Central Force singi gari thattuna sek tawri hana social media singda video thaganarakle makhatawa paw ngaminase Litangi irang ase Kuki ga tangkhulgani haina pakthok chawthok khragade Manipur gi laibak thibani haina Dr. Lorho S Phare na phongdokkhre Ukhul district ki litan da thorok leba kalop masel gi marak da khuthok na ba masung yum kai mai thadok na ba ki thodo ase ngarang numet humne sujilak paga iroina na hana ge outer Manipur parliamentary constituency gi MP su oirang khiba National People's Party NPP Manipur state ki president Dr. Lorho S Phare ga unaduna mahaki party gi maike de gi litan da thorok leba thodok sing asagi matang da kari karamba phirep leiba ge masung kari phongdok ning ba ge haina akhanana unaru bada mahana hai hojik litan da thorak leba irang ase Kuki ga tangkhul gani haina pakthok chawthok ragadi Manipur ge oina laibak thibani aduga nakal ama khakta ge oina thabak tawbusu afaba oiroi hana su nakal nama khakki khalaga tawbugi Manipur police oiragasu Central Force oiragasu makhoida tainaba hainaba laikhre aduguma phibam du laklagade miyam gi thajaba mangadaba maramna yamna section na thabak laukhaninge afabana ngamhansi phatabana ngamhalaga charhanba phate loinana Manipur lenga klaidi haba khangan basange haina phongdorakre Dr. Lorho S Phare na makhata na hai kebada aikoi gi hojik lairiba Ukhul district ki litan da thokleba irang si yamna nungaite masina issue ama oiduna irang thohan ba habasi laibak thibane kanagumba kharana masin thakchillaga tawbani hai aduga atopa singnadi tongan wa amu haide masidi yamna phattaba thawongne asagumba accident criminalize tawduna thohanba thawdo amasu oire maroina khullona riba leminariba chinausing ase ngasi ngarang tagi leminarakpasu nate nungsinana leminaba yabasida hekta makleta anda leiba tangkhul khulgini thawgi yumda changlaga yum mai hekta thadok pire madudana tana mathang asum yum mai tharakpasina ngarang phawbada tangkhulgi yum kunthra su khrei hojiksu nongmai kapnaba lepte kapnare thawdo si yam nuaite village ga na tawbani amane masida lalhawbu singi kangbusu asum yaksilakpa habasi amuka hena laibak thibani hana phongdokhe thawdo asilaga na yamna kanna yengsenba mathau tai ngarang the ministry form tawbada ngaidi aduna deputy chief minister amasung tangkhul MLA ama loinana Kuki MLA ama yawna wari sanari maktada nomai kapa lepa laite adum kaptuna leire asigumba laibak thiba thawong sida lengana akanuma yengsangduna logi oiba thabak lokhatkadabane makhoina asumna sum tawraga mafam khuding da sai thorak loi haiba sungamde wathogasi makhoina saw thorokpa taraga de khoi punamaki phibam pharak loi yamna kuina pia leirubadagi miyamna khawrang ngaiduna lakpu Manipur lenga klaklaga di ingthaba puraklagani hana khalambane ngaranga hanta lenga klakpuga amukna kalamada irang horpa habisi laibak thiba masu ohale masida maroina civil society oiro church kibu oiro atai leaders sing oirabasu mayam siga loinana police forcing paramilitary forcing punamakna yamna sensitive oiraga miyam gidama khanduna thabak pakhatkadabani haike hojik kapnariba nongmai sisu makhoi gidi automatic rifle sisinaduna kapli hanare aduna yarba makhai community animakta su appeal tawjaningbadi phani pharoi haba wakal khantharaga thabak pangthokpagi matam lakle masida phajadaba sentiment sokpa wangang sangang ju yarongani nagaga Kuki ga haina wathok chawthok hanbasi Manipur gidi aphabanate hana phongdokhe Kerala police na KN Singh Phare hari Kerala police na lokhatpa case amaga mari lenana kaisam ningthemjau KN Singh Phare ga pukre hari press ta phongba pauna hai KN Singh miyam dagi namthak tawraga yamlaba senphang khongalambagi maralda Kerala police na phakibane kaisam ningthemjau Singh Alias KN Singh apokpa kaisam kulbidu Singh ase Imphal ki yaripok lamanai top Singh thadagi ne mahak Andhra Assembly constituency da tam anirakta mide poiduna mikhal thengna khrabani haide mahana mi kiyadagi namthak tawduna yamlaba senpham Khongat lambaga mari lenana Kerala police na case ama lokhat ke hari Kerala police na mahaki mathakta BNS ke section 316
Clause 2 Thajaba Manghanba Section 318 Clause 4 Namthak Tauba amasung Information Technology Act 2008 ki Section 66D Kanagumba ama sasinaduna namthak taubagi maralda FIR lokhat ki case asiga mari lenana Kerala Police ki team amana Imphal da laktuna nahan Imphal East District da police ki matenga loinana KN Singh bu phaki hari Pharaba KN Singh nahan Chief Judicial Magistrate Imphal East ki court da transit remand ki damak puthokhi court na police ki warol sing kopna tarba matungda mahakpo transit remand PK mahak ngarang nokthel pung manga ga minute kun ga manga da Air India Express ki flight da Imphal Airport ki pukhre hari Manipur ki Siam Wai Kem San ki asoba santi porakna bagi khongsa damada jiribam du satuna Kuki margi leader singa unakhre loinana haukiba thokiba thodok sing kaw thokna duna santi gi mai kaida porakna ba wari shakre hari Tangkhul amadi Kuki gi marakta unkhannarakliba asi matam changna sengolakpa proxy politics ki saruk amani hana kokomina phongdokkhre Ukrul district ki letan khungang da thasi ki taret tagi hauna Tangkhul amadi Kuki group sigi marakta chawna unkhanaraktuna yumai thabana chingba violence ki thawong kya satharakliba sida coordinating committee on Manipur integrity kokomina nungnangba phongdokpaga loinana unkhanaba ki thawdo asi proxy politics amadi institutional negligence ki kuthangda engineer tawduna irang thohalaga Manipur gi miyamda awaba mayawna haliba sigi saruk amani hana Kokumi gi IPR subcommittee ki convener Phijam Shamchana press thadorpa cherol amana phongdorakle cherol sina hai Manipur gi miyamna ihing na hing marakta wana khanglingai New Delhi da lairiba phamdon phamnai ba singna irang asigi mahai chare haiduna nungai ba phongdoktuna lairi ngase koina thengnariba awaba singa si New Delhi da laiba phamdon phamnai ba singna proxy force jinaduna akhanaba miyoi kiyagi sin menduna amadi miyamda namthak tawduna semlakpa framework singi mahai amane suspension of operation supek asi center lengana lamdam sida tangdulai taba hajilaknaba puthorakhiba nate shuna phamdon phamnai ba sing asigi leverage control amadi matam sangna Manipur khunaibu tangdulai tada mo ongda lehanaba khulai oina sijinarakhibane litanda thogluba violence ki thong asi sauna yenglakpada kanamatana tongjagadaba laite masida tongjagadoriba si khunai sida tangdulai tadaba lehanba pamliba miyoi singdane mamangdagi hauna irang thogliba mafam singda deploy tawduna thamba India ki security force singna lauriba thawdang asi kokomina condemn tawduna lakhe hojik sulitanda miyoi kyagi yum mai chakpa matamda security force singna tumina leptuna yengduna leiri hari security force nge asiguma thawng ase haukiba sahi ane makhairom sida Manipur gi miyamna hajin ukhrabane makhoi gi thawng asina lamdam asida selective enforcement gi thawng satharabra amasung lamdam sida masang yamlap security force deploy tawduna thamliba asigi pandam kadino haibagi achawa wahang ama thorak hale hana suphongdokhe Maramaduna mari lenaba authority singna violence ki thawong lep hanaba misam miyam ngak senaba masung mara leba sing serak pinaba transparent oiba moongda atuba matamda thabak paikhat kadabane Manipur gi miyam na sumekum na hom sengna laiduna aikoi gi punsi mahingda mapanda gi khut thingjilaktuna sana ningu moongda sana handana bohona kadabane kariguma aikoina lamdam sida thokluba irang asi mapanda gi khut thingjunduna nampu da thohan bade haiba gi uba ngamdaba tarbade haiba si uba ngamdaba tarbade lamdam sida leriba aikoi khudimak ihing na hing ta ke gani haina phongdorakle imung amagi miyoi manga punna siduna leram lei Uttar Pradesh da laiba Khaparpur khungangda matai manau amasung makhoi gi minor oiriba macha humpunna siduna leram lai hari police na phongdorakibada imung manung gi miyoi manga asi Khaparpur khungangda laiba makhoi gi yumda siduna lenongkhibane police na thi humbagi thabak sathabada suicide note ni chingnabasi amaga makhoi na siduna leram liba ka adugi phalangda iduna thamlamba message amaga Imuasigi yumburemba oiriba nupa asina record tawramba video message samaga recover tawba ngamlai case asipuna suicide tawminabagi case ni haina thajabaga loinana police na makhata na thihumbagi thabak sathaba hore haidi police ki maikaidigi imung manung asigi asiba hakchang singdagi recover tawre hariba polam singi maruiba warol amasung suicide note ni thajabasi aduda kari irambagi habagi warol di miyamda phongdor khibalaitre superintendent of police Salok Kumar na phongdor khibada laikhidraba yumburemba sigmameng Manish Kumar sahi kuntrama kawi mahak lomi amane aduga mahaki loina besina sahi kuntraga ni thoirom surabi misakne makoina pun sidan leram liba masa sing asi ani amana nupi ni aduga amana nupani makoi ahumak minor ngaktani Manish Kumar gi mayambana police ta paw pirakpadagi Khaparpur khungang da laiba makoi gi yumda chatuna yengsilobada khungang adugi miyana emung manung gi miyoi manga asi sidan leram badu thengnaduna
thengna koisinduna leramkhibane Manish Kumar gi mayambana ngarang ayo anganbada angangsing asi sanaba thorakte haiduna kauduna yum manungda sangnaba honakhe yum adu manungdagi solo lambadagi kaubada tatabadagi thong phakaiduna changlubada makhoi manga mak siduna leramba thengna khibane hauju phawgi oina di misias atopamyogi khot yawgi mame ude haksang sing asi postmortem examination gi damak thakre hari Faridabad jail da khanarakpadagi terror accused ama thango thinduna hatkre hari Ayodhya da bom Pokhaihanba lautunaba amada mahagyawi haibagi damak Nimla jail da thamliba masagi sahi kun suraba terror accused Abdul Rahman jail manungda khanaba amada ningthokaba numita leminaba banti amana hatkre haina police na phongdokkhre police ki matugna mihat adu Jammu and Kashmir dagi jail adu da handak transport tawrakhiba Arun Chaudhary kauba atopa bandi amagi khujil thorangni akanba marai ama yenarakhiba da Chaudhary na maya thauba khulai amana Rahman bu thinduna mahaku mafam da hatke thobok thokpa matam da soyeb pias kauba miyoi bandi amasu mafam da laike adubo accused aduna mahakpu su hatkane haina kihan haina senior police officer amana haike Faridabad district jail administration dagi serol amagi matungina Faridabad police ki wangangloi Jaspal Yadav na Sadar Balagar police station da Arun Chaudhary mathakta mi hatpage case ama restart tawkhre haike PM Modi ki degree ki paukhum pinaba Delhi High Court na Delhi University da chayol ahongi matam pikre hari Prime Minister Narendra Modi ki educational qualification ki marik chumba sing phongdoknaba demand tawba appeal sing adugi wathok adu miyamda khoirang na hanabagi pandamne amasung asengba kanaba laite haina Delhi University na lebawpa numita Delhi High Court ta haikre University adugi damak lepliba Solicitor General Tushar Mehta na haiki masi subnagi Sensationalize tawna hiramasida karimata yaude apple sing adu thangatpada amasung case amagi thangatpagi matangda matam thengthaba adugi matangda animaki pakhum piba mahana pame haraduna pakhum ama thanganaba matam pina bahijakhe appellant sing adugi lepliba senior advocate Sadan Arasana Solicitor General aduna merit sing adugi matangda yetnaba thorang tawrabanina korna appeal sing adugi matangda notice thokpa yare haike appeal sing thangatpa matamda thengliba adudi karisunate haina mahana haike nakalani maki watarba matungda Chief Justice Devendra Kumar Upadhyaya amasung Justice Tushar Rao Garela gi Division Bench amana application sing adu condolation tawbada thengthariba aduda makhoigi objection sing thangatnaba Delhi University da chayol ahungi matam pikre hiramadu haujik April 18 ta targa hari